Kurumjari ISTV Ming Tabiru Sumbu Taranokjari Hauzik Maru Pau Congress Mai Partuna Manipura Asoba Ohama Malak Lagina Signature Okram Ibovina Fundukre Lamdam Silangasi Fauba ILP Sanahan Dabasi Miang Mutes in the Toy Dabadini Haina Tenamul Congress Energy Mirep Sarante Manawin High Masung Union Taekwondo Academy na Puna Medal Yankifal Fanduna Tara Suba Governors Taekwondo Kapki Mangzil Tari Housing Mapungo Pau Manipur Kendra Nifutreta Congress MLA Levana Inner Manipur Parliamentary Constituency da Congress and Board Masing Lak only Matata Pangduna Mai Pakane Manipur Asoba Ohomba Lak Lagani Hina Signature Okram Ibovingasi INC sitting MP Dr. Tokson Mainagi Firal and Capitrum da Fundokre Nasipaki Kumbongal Bamayum da Pangtoku Taramaduda Deputy Signature Gaikangam Outer sitting MP Tangsu Baite Minister MLA Madi Congress Ki Walker Kayana Sargaki Tawabasing Mari Lena Moidang Pokta Laiba Ivudo Koro Hanbuki Sala the Pangto Kimiam from that Dr. T.S. Mainana State Asigi Miam Apamadu Amohana Pangto Pangaman View Haiki Taramasa Deputy Minister Gaikangam na Congress Nataba Atopa Party ki Mr. Namai Pakrabadi Legak Asikang Kong Chaiba Wigini Chingam Haiduna Manifesto Formasi Chingamaditam Anigimarta Singsep Tabu in a Tokani Malamakata Raduna Media Gaba Piral Mayam Amapunsiduna Mikal Ting Nabanadi State Asida Kanaba Pango Haiki Irrigation charge up to the Parman Piramandava pinpoint the woman of irrigation Mayama Parago Chip in Simatata, Saka Simatata, Party Simatata Tongiva. Fire the way I do young. Nothing playing in none of the from Angaliana, I was from Senator Okram Ibovina State Asida Congress Party MLA Nifunito Lariba Asigi Matata Manga Amasu Hapsilavanina Mikal the Congress na Hanadihina Bot Fangbangam Lagani Manipur Lariba is using a sea mode Kenabalaribasu Paminaduna Warriors in Purna Bahona Minasi Miang Duma Afaba Tonganaba Chaiva Karisu Akabilate and the chemical Asida Congress MLA Sina Kanahodan town of my partner about Honaminasi Haiki Inner line permit Amagi Wibay, Fighting Hene Puriba, underground issues, Mayapuna Mosimshi, Maya, Cox Misandana, Manipursi, Mahusagi, Halaman Laimuna, Tambiramba, Manipurse, Sanagi, Lepani, Haribudo, Santi, Layanaba, Mayapuna, underground the Leva, Belly base underground, sing the Leva, sing the Leva, underground, Mayapuna Mosimshi. Because Moishi Lana Jamjing Mani have said, I had a roy. Moishu Bandam Amada, Mayami Sheva, Togian Toponi. Kariuma cannot live a Mayapuna Mokoi, cannot have say, a young Tajabamley, cannot live a more cannot have say. Coming a toy Mayam Tatan Tipnana, Chingo time. Luina Pamina Garino, machine appointment Namgani, machine Mamoy. I can sing machine, coming a regard solution. Problem of labor targeting. Tajaba, any Tajabadi, problem, Mama Labor Targati, if there is a problem, there must be a solution. Solution to avoid me and Popsi, solution I put another time. London Sidangasi Fawa Inner Line Permit System Sanahandavasi, Miang Musing at Taway Dabadigni Haina, Trinamul Congress Energy Mirep Oriba, Sarangte Manawina, Nasi, Lamsang Kendri Manum Chanba, Lambal, Committee Holopangto Kiba, Political Conference of the Fundokre. Lamsang Block Trinamul Congress and Sinopangto Kibatromasida MLA J. Sam Kumar, Lamsang Block Trinamul Congress President P. Manglem Susogaki, MLA Sam Kumar na MP Karga Delhi the Satuna Tumina Legadaba Miyangi Kandaba Miwabu, Sakma Yenguna Board Pirvadi, Manipur Manganba Win Tokani, Manipur Si Kansi Harvey Miyangi Tabakta Udaba Matik Java Miwi Kansi Haiki. And Manawina Makata Manipur is sing the Saugum Bitop Mian Jasing Noma Nomagi Sangsi Libasi Kanano Bohonaba Tangai Fadre, Nasipawa Manipura Inner Line Permit System, Janan Bangam Dribasi, Miam the Kanba Musina, Tawai Davadini Haiki.
extinction or survival English का है मूल का बहुत मुझे कोई याद है हाइवर वॉइसिंग की रोमा न तो क्या यार जो कोई दिमाग मसीह इलेक्शन में कोई इलेक्शन से Sanura Microfin Manipuri Chay Tare Mapung Farkui Thorongasi Palace Compound Leba Lamyan Masanglen the Pangtokre Thoromasida Nabat Manipur Regional Office ki General Manager M Soren Chanura Microfin ki Chairman ki SI School Chanura Microfin Manipur ki Maruba Musing Susel Yaki Chanura Microfin Office si Matong Ningtina Pangtupa Staff Sing Amadi Microfin na Mateng Piduna Hingna Bagi Lambi Mo Oiba Sahi Yamlaba Ahal Tara the Puning Tautu na Maramatum Piki Chairman ya school na Chanura Microfin Manipur ki pandamdi hena faba national da sel tungi fibam saukalan bani tuan ba sel help group kaya khusum naduna chai tere asida mi lising tara mga hen bada kana ba pikre amadi sel matau kron sinaduna saukat pa imung ama oen gadage highway matang da su mi kya da khon bulone na saving bank account kaya su hangan ba ngamkre haiki Manipur le riba nei tala ba pik thalaba awat pa kaya sel tungi awat pa le riba subham no kham khang da ba Chanura sing sibu akoina Chanura Microfin Manipur mai kai dagi angam ba sel gi mate haibadi lo na senthang oina pire haire raga ahong bom da akoina ahong ba sendoi gi chang da sendoi na pire sendoi na lojare haire raga akoina akoi mate pang ba support piba naduna Lagliba April Mapalda Ahan Batangka ko ina pangtukadoriba Tara Taruk Suba Lok Sabha Mikhalgi Mangwana na outer gi midep sing unabagi meet the candidates toromo nga si classic hotel fangtokre tuan ba section kya gi mi sing su midep sing unaba aduda yauke mi kya na huzuk leba Manipur gi issue kya matang da candidates sing da wang hangki loina na vote karabadi kari thabo paiking ha ba wang sing hangki candidate oriba sing na mikhal sida thor pui maram amadi karwa kan tawguda batabak tarong kya miyam da thamki Afaspa alternative arrangement amadi lamdam asida integration program wafung kaya su wangang kusina phongdok naki Jiribamda mamang thagi manga dagi satharakhiba handicraft training program losin kre losin gi thoramda sauyakiba training kuntrada certification yantoki Relief Center for the Welfare of Differently Able Person cum Special Institute for the Differently Able Person among si Maglang Bazara Hangtokre Centers in the Sinapangtuba Tromasida National Cooperative Union of India Project Coordination Committee Chairperson Gina Posungbom Centers give former President CS Opendro Life from Kunung Jilla Paris member P. Sundar Institute Principal R.K. Tomisna Susaryaki Tharunga Mari Lenena disabled or Bamiosunda wheelchair Kunmato hearing Ed Kuntaru artificial limb ahum tricycle amayantoke Tharunga Mari Lenena P. Sundar na Hosiki disabled or Bamiosunda Tabung of the Batabak Latre Misham Aman Tabung Amasing Adu disabled or Basing Sungami Haina Kangadabani Haiki Often na tuan mamius na mating panglagpading si center si office amadi institute asi hangmang amlibani center na matamatang oiba tabag kaya paikat pada mating pangbiyo haiki Zina Posungbam na miyoiba mo oy na poklabada disable oy na polpa haibasida wakal nuay tabo poklabasu makoiba ikoy na sagot patay Aram wakal kanbiroy dabani center sina institute ma hangdo pung amasu yam na fay NCUI gi maikay ding matamatang oiba training pinabuhon na bada mating pangani haiki Social welfare dagi phamakpa natragana government ki aids natragasu akoina hojik revive toba akoina himbam dagi sakti la ise akoi hojik ti amaga sena daga chara ga himino aiba matam sida akoina tamakwaduni survival of the fittest akoi se ai hindabe ade hebdo ai hingada mani without any help kana amtu gi mati ngona ai hindabe ade hebdo ne Drug addict ki lying from Oriba Rehab Center drug safam oramle haina All Manipur Anti-Drug Association Amadana Thadro Pochiromana Hairi Minister of Social Justice and Empowerment ki makhada salariba Sangai Pogul riba New Life the Addiction Center da counselors na drug sinaduna class lor madanatana Kugyaw lying iba client kra drug sinaduna leramle hairi Thagdog asida center asigi project director fawo generamle Amada gi serol sin makhata ruduna drug addiction center singda Amada na makhata na miyang changba horagani hairi Aam Aadmi Party Manipur gi inner gi mirep oriba Dr. Khwairakpam Ibomcha Singha gi phiral singapagi thromasi masagi mayum thamna popui da pangtokre thromasi da state
campaign committee ki convener Haresor Gosami women wing ki campaign committee ki lusingbi Bizura Kha Samomsu yauki party asigi anti corruption cell lak leba tang tarukta Imphal da hangdok lagna haina women wing ki lusingbi sin phongdoki Dr. Ibom Chana karigma mikhal mai pak labadi Manipur da mai sing amadi lambi tongi film phal angani corruption mutapa amadi inner line permit system chananan ba amadi sarmila ki punsi kanana ba honagani haiki Manipurda Ladiba, Akogi Han, Lagi Makoiba, Makoi, Sinsina, Sarmilagna, Nasita, Jariba, Aspa, Masi Yoling, Natra Aspa, the Pochit and Lok Chanavagi, Torokomatanga, effective Amato, Adu, Nasagi, Manipurgi, Mam Panga, Vanachadava, Akoiba, Tonga, Karama Honda, Canada, Sanjara Matunga, assume what will see Manipur, Yaga, Haimching, Masikana, Matunga, Ama Lumi Party, Lucy Musimam, Tashin, Matunga, Magi don't touch over die, the lower type of Manipur State Rural Roads Development Agency na PMGSY ki makhada lambi semba amadi tongan paikali ba thabak sing niyom chumna pangthok libra haibadu khangnaba amadi maduki chapchaba report mobile khutangda photo recordna National Rural Roads Development Agency da report pigi matangda numit ini go workshop ama nasidigi hanagi Guwahati High Court oramba North Areas de leba agency asigi conference hall da pangthokre Karamasi agency asigi chief engineer and Bapu Chan, additional chief engineer K. San Sundar, executive engineer Brojen Yauna, SQM Singh Amasung, PIU Singh Su Saruyake. Karamasi Wangan Kibasina online management monitoring and accounting system OMAS ki khutang da pigi darba report asina state asida quality leidra thabak tarong kaya pai ke pangam lagani phongdona ke chief engineer Bapu Chan na training asina lamdam asigi lambi thong sangwa sagapada ningchin quality maintain tawduna sangwa sagpa ngamlagani haiki Khadian Village Industry Manipur Sinduna Numid Humni Chathagadaba Mela Mangasi Bisnupur ki Kia Masanglenda Hokre Tharamasan the Commercial Industry Hana Director Ramba B. Tolthang Khadi and Village Industry Board ki CEO L. Viren DIC Bisnupur ki General Manager L. Khomaina Singba Official Kyana Sargyaki General Manager L. Khomaina PMGS Pigi Kana Belong Bahona Riba Musuna, Masi Kana Bakang Matunda, Nium Tumna, Pangliba Senpum Singadu, Sinabagalina, Tunkoina Masana Masabutabak Pijanaba, Honagadavina Haiki. I am the whole policy of Kakanate. Masida Karamba, Yena, Karamba, Langi, Isinino Singapore, Tokoni, Periposai, High Noyesi, Amamada. Ikse seperti kana ramah. Adagi isi itu adalah item singasida pada singalana. Kerana item mereka yang sadi, kerana item mereka yang sahaja hanya singasi bukan apa yang Imphal West Police Commando na KYKL gi Maisnam Sundarlal Kauba Nambol Thongkhadagi housing na singjamai wangma kheti lekai leba mi oima maru tare yawba 9mm pistol amaga konana masagi mayumdagi fare amaramda Bisnu Police Commando na Langsing area da operation chathabada prepaki ayekpam loizing ngamba kauba irosamba maya lekai dagi mi oima fare haina police ki PRO gi cherol mana khangalakli Imphal chathagi ba maleng ani subalanjau gi humda suba mapok kumon mari lena ngasi tera amudon akham lekai leba arambam angambagi yumda Imphal War Museum sangakre Museum asida maleng ani subalanjau da sinaki kuzu khulai macet makai amadi photo na chingba sing thamle Kangla Tombi ki lanfom da laikhidraba George Johnson ki machanupa Christopher D Johnson na ani subalanjau da laikhidraba sing yenglaga museum ama hangdoposi nungaiba poi haiki Given the correct funding and the correct help, this could be even better. There are still so many things to be found in the hills. Not just pieces of metal, but the story behind them. And that's very important. And given the correct funding and the help and guidance that Raj and the team needs, that can only get better. And that's very important for everybody. Kaksing Kuno Mamalekai da NCP ki political conference ma pangton mo hunabada permission yaudi haidina police na chingba pirakpudigi permission lawga numthil athengbada pangthokre NCP ki outer ki mirap oriba si dongel ki damaga si chakpi karongda leiba Nazaret village da election campaign pangthokhi ani suboina Kaksing Kuno da conference pangthokhi asida NCP ki president MLA L Bomsa CPI ki N Bangi amadi NCP ki National General Secretary Narendra Barmasu Saruyaki
Wangang Kibasina Congress Sarkana Miamda Awaba Saiting Piriba Potegi Mamal Hengat Pa Amadi Senza Tumjakaya Sina Tungko in the Chatrabadi Manipurgi Miam Haingai Latana Wagani Haba often from Domaki Si Dongel na Manipura Education Gilamda Sotariba Tau from the Amadi Corruption Sang Hantana Bahonagani Haiki Constitution delimitation only 2025 power Manipur ki pauche kharada Editors Guild Manipur na sinba meet the candidate haiba program da ISTV na live telecast tawni haina phonglapadu network asi karimihiram amatana mari lainadi haina network asi general secretary na khagalakri pangthokeba program adu da network asi live telecast tawni haikiba su laite Editors Guild Manipur na miyam da chamamna ba thon kibagi da network asi nuwaite phongdokli batunga miyam da chamamna hangada ba thabak tawdana ba Kangali network asi oina mid the MP candidate amadi mid the MLA have program sing sang naina sandokli handak pangthok doiba Lok Sabha mikhalda mirep oriba sing civil society organization sing senior citizen amadi bairu sing punna khana nainabi tarom amasu athu matamda Manipur miyam da sandokani hairi Yumnam Pinky Devi Kawi sahi kulum doirom surabi Yumnam huidom dagi mau amamang khre Chakkiba tang amagi numidang waram pung mari makhairom taru matamda mayumdagi thokibidagi hanjilaktabani nupisi kuchu ngawi amai sangi fit manga inchi ani wangi mana yumdagi sakki matamda fruit angoba ma lai masugi fanek ama setki mapu kanagumna thengna birabadi manak na police station nataga mobile number 8974 730653 amukana 8974 730653 da pau pibiu hari Trong Laubi Tera Khongsang Bi Phabak Saukai Amadi Kwaktagi area da numit taru no mai mutuna laibidagi miyamna Kwaktagi electricity office thongron sinkre Kwakta Nagar Panchayat ki councillor sing amadi social activist sing na so lonsil matungda mari lenabar sing na hayeng pung tare fog manungda mai phangan biu hairi hauzik sanabi pawmu Nasigi Sanabi Pauda Taekwondo Union Taekwondo Academy na Puna Medal Yankan Fal Fangduna Tara Suba Governors Taekwondo Cup ki Mangdul Thaduna Chali All Manipur Taekwondo Association Sinno Kumal Lampaki Indoor Stadium da Unit Tara Mangagi Sanaroi Chami Trarana Saru Yaduna Chathariba Tara Suba Governors Taekwondo Cup ki humni chanba nimit ki asasane ke keji kuntruk makhage sub junior girls ki pangto ke ba da UTA gi umeli CTA gi Y Bizeta amadi en dainana ahan bani suba amadi suba takre keji kuntham de makhage cadet girls ki pangto ke ba nambol gi P Dayarani karup asma ki keji yankai mathoi makhage da NSA gi N Helena keji yankai mapal makhage da UTA gi S Susmita na ahan position takre keji ni phun thoi makhage junior girls ki pangto ke NSA gi N Gina KZ ni putaru makhagi na NSA gi Khuman Laima KZ humpunipal makhagi da UTA gi Babina Guru Mayum na ahan batakre Senior women gi KZ yankum de makhagi pangto ke ba da Sai RC gi Tes Basanti KZ ni putaru makhagi da UTM gi M Sarjubala KZ humra humdoi mathakida Sai RC gi KS sanatamin ahan batakre Sub junior boys ki KZ taran pal makhagi pangto ke da UTA gi Dixon KZ kulumdoi makhagi da CTA gi K Teni KZ yankai manga makhagi da Sai RC gi SH James na amadi KZ yankai matoi makhagi da Sai RCCL Bridgin ahan batakre Senior man KZ humpunipal KZ humra mari KZ marifu KZ marifu Taret makhagi pangto ke bida Sai RC gi L Ojit UTA gi Kelbil yumnam Sai RC gi S Biharjit Nauria gi L Hiai Khoman ahan batakre asi humni chanba fawda UTA ne gold kumathoi silver trauma bronze kunithoi Sai RC ne gold ta taro silver mari bronze mapal amadi NSA ne gold mapal silver tara mari bronze ra phangduna ahan ba ani suba amadi ahum suba lairi chathariba tournament asi hayeng lo silgin rosimgi toramda Manipur Olympic Association Vice President han additional DGP Oramba and Samananda All Manipur Taekwondo Association President Y Kemchan amadi Yas ka han joint director Oramba Susul Kumar na saruyagani
Sedo Mayang Infal Thana Awang Lekai na Sinduna and Tomso Higher Secondary School ground Chatariba Laikidra Wayai Mamadi Sur Chandra Ningsing First Yas Cup All Manipur Veteran Football Tournament Nongsing Ifim Patamana Matamkakta Tokre Youth Affairs and Sports Department Sinduna Taruk Ki Pangtopa regular coaching program gi Kuntruk Suba Edition Kumar Suba Base Tha Sidagi Horga September Tha Fauba Pangtolagani Saruk Yaning Sanari Sing admission test Su Pangtokani Saitara Tara Mari Madi Tara Taru Makagi Sanari Singna Tha Si Mapal Tara Amadi Tramatogi Ayupung Taru Makai Tabada Kumalam Park Practice Ground Pangtokani Hai AIF the licensed instructor C course sahi asigi meta the pangtolgani course asigi the All Manipur Football Association asina AFCB certificate paraba nominee amathagadori thagador candidacy club natraga state level the football coaching da active oina legadavani amromda mathang saidiga hogduna AFCC certificate course apply tobagi criteria AIFD certificate paiba organi hari D certificate paidabadi AFCC certificate course apply to yaro hari hauzati pau kharamo wrestle division ki kangbu banasi laren sajikta chathaki operation amada KCP noyon kangbu gi finance secretary ni haiba ningthauzam samananda phumlau kairo maring lekai digi mi ma fare mawdagi USA na 9mm pistol ma maru ma yawba magazine ma .38 ki revolver ma fangle hari Atopo operation amada mayang langsing digi Fizam Rupachandra Maite Kauba KCP MTF ki mi ma fare pharami ani amasung khulai sing lamsang police station da sinakre hari hauzik ngasi nomagi engsagi pau ICAR Lampel Party Pangba Paugi Matungina asi Quiding Saba degree Celsius Kulumdoi Dasmik Ama Quiding Ingba degree Celsius Taramdoi Dasmik Mari Nungsiti Yauba Ising Malgi Chang Ayukta Chada Mahudra Nangtilna Chada Humputaru Nongzugi Chang Taret Dasmik Taru millimeter ni Hauzik Arubada Maru Pau Amana Congress Mai Paktuna Manipura Asoba Ahoma Malaglagani Haina Chief Minister Okram Ibobina High Grade Lamdam Sidangasi Fawa ILP Sana Handavasi Miami Mihusina Tawai Davadini Haina Trinamal Congress ki Inner Gimirep Sarangte Manawin Fundukre Masung Union Taekwondo Academy na Puna Medal yang Kanifal Pangduna Tarasuba Governors Taekwondo Cup ki Angel Thare Hauziko ni ISTV News Matang Solution Jere Ming Tabri Sumba Ungkana Kuramjari